online Manipur YouTube channel as being birbu mayam pum pu mukana taram luxury han badam na maru iba paw map de tamzage rapis sama sahitara Thabak Suraga Jailda Thambagi Cheirak Pikhre Bisnupur district ke mafam amada haukiba sahi 2018 ge June marida Chahi nauribi Nupi masa amana tabali chat khiba miyoi ama special just pokso fast track special court na November ama na ngasi sahi tara Thabak Suraga Jailda Thambagi Cheirak Pikhre court na Cheirak Pikhre miyoi edu Bisnupur district tagi konthojam Robindro kawi sahi kuntraga mari rom sure Robindro na mahaki laikai edumak tagi sahi nauribi Nupi masa amada na tabali chat khiba gi damakta court asimakna Pokso Eki Section 6 ki Makhada Mamang the conviction Pikhrabani case asige mari denana hojik bail de leiriba konthojum Robindro sentence hearing gidamakta mahaki council ga loina ngasi court laki convict asina sahi nauribi Nupi masa amada chathakiba crime asi yamna sathi amasung miyobigi minungsi amata utkide amasung ain gi matung ina khwaidagi kanba Cheirak phangan phamthoki haina state ki maikai dagi special PPM Bisantoram Kota Thambaga loina angangi mathakta sathaba crime asi haksinna lawi amasung phibam amata khangduna leiroi haiba masak thokpa paujen ama khunai asida pina khudam changdam oiba Cheirak PBU haijaki amromda convict ki defense council gi maikei dagi convict asi mayum pale amasung thabak suduna sel tanba miyoi ni haiba wafam Kota Thambaga loina khwaidagi yamdaba Cheirak PB na ba haijaki case asigi investigation amasung trial manungda convict asi hanana tha taruk ka numit kunni Jailda laikre haiba wafam su defense council na court Thambaga loina hairiba matam asi Cheirak tagi kakthabina ba haijaki court na special PP amasung defense council na thamlakiba waron singtaraba matungda konthojum Robindro bu pokso 1 ki section 6 ki makhada sahi tara Thabak Suraga Jailda Thambagi Cheirak PK amasung lupa lising manga fine tauki amasung haki Cheirak ki matam gi tha taruk ka numit kunni kak thanabasu khangan ki victim na compensation fund na tragna state government gi atop scheme dagi victim da lupa lakh amagi compensation tha amagi manung da pinabasu court na state government da khangan ki Cheirak lauthokpa matung ikui kuidana konthojum Robindro bu custody da thamkiba ga loina ngasimak Jailda thajin ki hairi adugo mathangi update asina border town more da makata na commando police amadi IRB sing thamjilak patar bade akan bukhungjing chingshin geni Kuki NP Tengnopol district ki more border town do manipuri police commando amasung IRB sing masing henna thamjintuna more da leiriba Kuki zo community da aki akhang pokhanaba hotnare more da state force thamba yaroi haibagi matang da Kuki zo community gi miyam na khungjing sangsin bada pamdaba thodok sing thoraklabadi madugi texak adu DC amasung SP Tengnopol na pugadabni haina Kuki NP Tengnopol gi maikai dagi phongdorakli makata na border town more da manipuri lengak na commando amasung IRB sanghan bayaroi haina sungasi dagi akan bakhungjing sangsin ba hokre haina Kuki NP Tengnopol gi information and publicity thaupuriba lunmin thangna press ta thador paseron amana hairi cherolesin hai ngasi di more border town asi shanti oiba mafam am oire adubu district magistrate na curfew komthokpagi matam tension kiba henbe state force sing Manipuri lengak na thamjilak na ho na ba asina more de leidi Kuki zo community gi miyoi sing da khoirang khoisau na ba haibadu ohele masita na tana Kuki sing da miyot minei sa thalli hairi amorom da more border town asida leidi ba commando amasung IRB sing na lonia da ba mawung da thabuk thorong kaya tawi haibasu border town asida leidi ba Kuki CSO sing na khangba ga loina na yamna kupna yengsinduna lagli phibam sing asida Tengnopol gi DC na more lambi da lakpa registration number yaw da gari sing phajin na ba order thoki ba asi angak pani Imphal tamna Satlaga hojik karamna gari ki registration number logo doribano makata na more town da manipuri police commando amasung IRB sing thamjilakpa thingnaba Kuki zo community ki miyoi singna sangsiliba khongjang hanba leiroi district asigi mafam kaya da sangsiliba khongjang asida pamda thodok sing thorakpa matamda district authority na madugi daita pugadabni haina su makata na phongdorakli aduga mathangi update asna khutlai paiba loop kaya na asoba sel gi demand torokpadagi moirangi SDO SDC moirang yaun staff sing office ka ba ngamdabadagi Bisnupur DC office ta thabuk oina sure Manipur gi law and order gi phibam phagalak tabaga loina na Bisnupur district ki moirang area da leiriba Manipuri lenga ki loisang kaya haibadi SDC kumbi amadi SDO SDC moirang amadi moirang sub register office sing da khutlai paiba loop kaya na asoba sel gi demand torokpadagi mathakta pankriba loisang sing asigi makok thongbo officer sing amadi makhata ba staff sing office kaduna thabuk suba ngamdabadagi Bisnupur DC office ta oina hojik thabuk subagi thabuk sathari hairi pause asina phangbo pawgi matung inadi kumbi SDC
SDO Moirang SDC amati Moirang sub register gi office sing asi Moirang college ki maya da leibani hairibo loisang sing asida ngasi dagi sayol amagi mamang dagi kulai paiba lup mapan romna yamraba senfam pigadabani haina demand tawraki loina na mari leinaba official sing da telephone na sing ba yamna toina tawsilaktuna demand gi senfam adu pina khangalaki mastagi staff sing office ka duna thabuk suba kibadagi office ka ki de hairi Pausin hai office ki thabuk tile payadabani na mathakta pankriba SDC SDO kumbi Moirang sub register yauna punna staff kuntraga mangarom hojik Bisnupur district headquarter da leiriba DC office ka duna thabuk suri mafam asida su apikpa ka amada staff singi phampham na singba suna leitabadagi yamna wana thabuk suba gi thabuk sathari maru ena suriba office worker sing de Manipur da thokliba Kangkh ki irang asigi manung de Bisnupur district ki SDC SDO na kon mafam sing de leiba yum kaya mai chaki low uba yada lofam kaya haibaduna mayek sengna khangdok laga lengya ki mai kai degi piba ba tengbang pine bani loina na mayum thadok tuna lanjena tuna relief camp de leiba mui singna amuk masa ki mayum da hanjil halak tuna leiba ya ba mafam singba khandok tuna nauna kudak ta leita nabu ki thabuk pai khalli hairi loina na hujuk Bisnupur district ki chingya ga taina bu local kaya low lok matam oirak pa asida Lomi sing na ki akhang leitana low sing lok pa ngamna bagi damak ta thabuk pai katna bagi thabuk su hairi bu loisang sing asina yamna kanna hotnari hairi Bisnupur DC office ta hongjin tuna thabuk suri ba asigi maram di DC office ta CRPF personnel sing amadi state security force sing matik sana ngak sen bagi thabuk pai katpa maram na mafam asida office ka tuna thabuk su bani hairi aduga mathangi update asana BJP gi President SARDA na phungdo ke wafam BJP lenga asigi asoi basing kupsin naba amadi praja miyam da samam naba pokon naba sinbani Devrata BJP Manipur Pradesh ki President SARDA na ngarang Kumar Lampak Youth Hostel da labor relief camp da pau missing ki wahang amada BJP gi MLA taret amadi lenga asiga statement riba MLA ahum punna tara Manipur da separate administration amadi union territory tanbagi wafam amata leite hojik Manipur da thokliba Kangkh ki hojik Manipur thokliba Kangkh ki irang asi Congress lenga na asoibe kaya tawrambano thokpani haina phongdokhiba aranba wafam ni hojik paliba BJP gi lenga asigi asoiba aranba kaya pusinaba amadi praja miyam bu chamam naba pokan naba thorang ni haina MPCC gi vice president su oiba tana wangang loi oiriba Devrata haikre wafam asing asi MPCC gi office ta pangthokiba pawmising gi unaba amada mahakna phongdokhibani mahakna makata na hai lamdam asigi puwari da kokpan naidana lehuraga da Kangkh ki sathi reba irang asi BJP lenga asina thokan bana trabadi kanana thokan bu oigadori bano tongan belebak ama semba pamliba MLA taragi mathakta kari action lawgadabano makhoi tan thokrabadi lenga kaigani amadi party gi mapangan son thagani haiduna Kangkhatlibra Congress party na lengak thugaina ba khak hona ki baleite Chief Minister Matik Sadre lebak irang laksin bangamdre anobu Matik Saba Chief Minister ama silu ngamdraga na PR thamu haibani hajik su lengak asin awaba kaya mayuk nariba miyam gi damakta lokhut phamthok pa thabuk amata mapung phana lokhatri BJP ki President SARDA na ngarang pawmising na hangba wahang da ongkhatuna haikhiba wafam haibadi Congress ki lengak matamda gram panchayat oiramba village mari Kangpokpi Kalapahar yauna district autonomous council ontoki thangjingbu thangting haina onthokpa kaya asi Congress ki matam da tawrambani haina hojik thokliba leba ki sathirba irang asi leithok tunu punaba hotnaba da mari leinadaba wafam kaya phongdokhiba adu hojiki leba ki isu asi leithoknaba hotnabani haiki magna makata na hai hojik lenga asina awaba mayok nariba lebak miyam gi damakta lokhotpam thokpa thabuk amata lokhatre miyambu kayam kuina relief camp da lehan gadori bano hangki BJP gi President SARDA na thamkiba to wafam amagi paukhumpi raduna mahakna hai lamdam asigi district amadagi amada hongdok hongjin tawba haibasidi lengak amadi miyam gi khudong chana bani masi chatna daba amadi tawna daba thabuk amasunate haibo yauna wafam kaya thamki loina ngarang SARDA na maram cha daba wafam kaya phongdokhibadu BJP lengak na lengak session haidabadagi thokliba Kangkh ki irang ase maikai amada thaidok na ba hotna bani haibo wafam su phongdokhi